ngasi oina idu ningthau hairiba page asigi post amakak lakhotjaraga ahan boine miyam da kodol tamjigi amadi video asibu miyang tabiriba punamakpu loktak mapau updates ki mekeidagi taramna okchabaga loinana ikai khumnabu uchari Konchakhul ke Longri Ram Naga Village Saitu ki Naga ki khulda Naga nupi ama physical assault tawkiba amadi Naga khulda Nagana yum saba yaroi haidana kuki gi miyoi kangbu kharana thingkiba adu Foothill Naga Joint Action Committee na condemn torokli tawdok adu da chenaba kuki singna lale haijaraga dabani makhata na thorokpa apapatta ki daita kuki leader singna lawgadabani hairi serak asida kuki WhatsApp group ta thadorokpa thadaw text amada mafam adu da leiba kuki sing alert oina lainanaba khangankhre tawdok adu Naga singna achauba issue ama ohenanaba honare Naga amadi maitai singna kuki singi lammunaba honaduna lagli kuki nipa nupi khudingmak pambai ama hekta tawraga kuki gi lam ngangnanaba ready da laigadabani haikre haiba wafam text translate asida fongdokli nakalamaromda hi yaikomba news site ba page asina fongdokpagi matung ina numit 15 gi manungda koncharama madi lailonta leiba kuki sing mafam adu thadoktu chatkinaba Konchakhul Koncharam Village Authority na section wa thamkhre hairi kuki singi ka henba thongna limits punamak cross torpana maram oiraga Koncharam amadi lailonta leiba kuki sing numit 15 gi manungda mafam asibu thadoktu chatkinaba kangankhre haina Konchakhul Koncharam Village Authority ki secretary chairman amadi chief na thadorokpa cherolamana kangalagli serolasina makha taraduna hai Kangpokpi district ki manung sana leiba ke Longri Ram khulgi Naga lamda yum sanaba yumpham tholuba liangmai Naga nupi amabu kuki singna minungsi leitana phu chaibagi tabak chathakiba adu yaningdaba phongdoktuna akanba moongda kandem torkhre hairi makhatana India gi oina huzik phawbada SMPB gi case taragamathoi sukre hairiba case asi Bangalore da ani Gujarat ama Chennai da ani Kolkata da ahum Nagpur da ani amadi Mumbai da amani hairi Pesa simaki makata tharakpada National Highway 37 amadi National Highway 2 da lamdam asigi tangai fadana nomada changdraba yadraba potchai puduna lakpa gari samaga kuntraga taruk amadi chahumga kuntraga taruk hairiba lambi asida panba yauduna pusilakre makhatana potchai pusilakpada khudongchiba thoktanabagi damak chiningai oiba maphamsingda security force na kanba checkchin tharang lokhatki Manipur district puna makta pamdaba thodok thoktanabagi damak chinga masung tamda punna checkpoint chamaga mapan hangduna achat awang sing check tawbagi thabak sathakre hairi makhatana Kangpokpi district ki New Kaithel Manbi police station ki manung chana laiba Sahibung Peak 0 point Kodjim Road ta security gi apunba combined team amana Thibu humbagi tabak satabada khulai paiba singa lotchinun thalamba oigini chingnaba magazine yawba 5.56 Heckler and Cos G3 rifle ama magazine yawba .32 pistol ama magazine yawba 9mm pistol ama kapa yariba 7.62 mm maru tara single barrel rifle amaga loinana chip launcher ama pagatpangamle hairi Manipur Police 37 Assam Rifles Forest Department amadi Executive Magistrate ki apunba combined team amana Churachandpur District ki Saikot Police Station ki manung chana leiba Haupi Molen Chingsang da tharamba popi lam acres mari yanthatuna mangan khibaga loinana popi pots tara sis tawkre hairi popi asibu thabada chenariba seng masak maming khangdoknaba FIR ama register tawkre hairi makhatana suknu chairel amadi Kaksing Khunau area da aina yadaba mongda sangkhai tumkhai tawbada chenabani haiba aina thingkraba lalawluk KCP taibang nganbagi active squadron ani Manipur Police na Kaksing district ki manung chana leiba Lamaidong area dagi pagatpangamkhre hairi police na farba mi adugi maming mayang lambam sana Choi Singh chahi kuntra amadi sana Sam Suraj Singh chahi kungatret kawi hairi Manipur Governor gi ayaba ama lauraba matung miyoi tarana saba HMPB gi monitoring committee ama semkhre hairi nakal amaromda Manipur yauna tongan ba hospital singda mock drills pangthokhibaga loinana district khudingmak ki surveillance sing alerts ta lainabasu kangankhre haina pausina makhatana laibak kanba kiraba jati kanba kiraba board ka khigidra phamtu khigidra amadi asengba chumba tawba ngamloidaba miyoi oiragadi politics torkanu haina Chief Minister N Biren Singh na fongdokhre wafam asi Manipur Building and Other Construction Workers Welfare Board under the Department of Skills, Labor, Employment and Entrepreneurship Government of Manipur gi makhada sinduna CM Secretary Dabar Holda pangthokpa relief camp ta leiba
ꯃꯤꯑꯣꯏ 5,915ꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯁ꯭ꯀꯤꯝ ꯐꯣꯔ ꯄ꯭ꯔꯣꯚꯥꯏꯗꯤꯡ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟꯁ ꯐꯣꯔ ꯗꯤ ꯑꯦꯖꯨꯀꯦꯁꯟ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟ ꯑꯣꯐ ꯂꯦꯕꯔ ꯀꯥꯔꯗ ꯍꯣꯜꯗꯔꯁ ꯄꯤꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯄꯦꯖ ꯑꯁꯤꯃꯛꯀꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ ꯇꯥꯡ 10ꯗꯒꯤ ꯍꯧꯅ ꯗ꯭ꯔꯒꯁꯀꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯤꯅꯨꯊꯣꯡꯗ ꯂꯩꯕ ꯏꯃꯥ ꯃꯤꯅꯨ ꯂꯩꯔꯦꯝꯕꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯂꯨꯞꯅ ꯀꯕꯣ ꯂꯩꯀꯥꯏ AOC ꯀꯦꯀ꯭ꯔꯨꯄꯥꯠ ꯑꯃꯗꯤ ꯃꯤꯅꯨꯊꯣꯡꯒꯤ ꯑꯦꯔꯤꯌꯥꯗꯒꯤ ꯐꯒꯠꯂꯛꯄ ꯃꯁꯤꯡ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯏꯁꯤꯡꯗ ꯍꯩꯗꯣꯛꯇꯨꯅ ꯑꯃꯗꯤ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯔꯝꯕ ꯃꯤꯑꯣꯏ 119 ꯂꯣꯝ ꯐꯒꯠꯂꯕ ꯃꯇꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯧꯗꯨꯅ ꯈꯨꯠꯁꯤꯟꯅꯗꯨꯅ ꯑꯃꯗꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯊꯝꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯀ꯭ꯋꯥꯀꯩꯊꯦꯜ 360 ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯑꯃꯈꯛ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ ꯅꯍꯥꯟ ꯈꯣꯟꯁꯥꯈꯨꯜꯒꯤ ꯅꯥꯒꯥ ꯈꯨꯜ ꯑꯃꯗ ꯀꯨꯀꯤꯁꯤꯡꯅ ꯅꯥꯒꯥ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯈꯤꯕꯒꯤ ꯉꯁꯤ ꯃꯈꯜ ꯂꯝꯕꯤ ꯏꯟꯗꯤꯐꯤꯅꯥꯏꯠ ꯕꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯖꯦꯔꯤ ꯇꯨꯗꯦ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯑꯃꯈꯛ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ ꯗꯤꯜꯂꯤꯗ ꯂꯩꯕꯤ ꯑꯏꯕꯤ ꯊꯥꯡꯖꯝ ꯃꯤꯁꯅꯥ ꯆꯅꯨ ꯖꯔꯤꯕꯣꯟ ꯂꯥꯏꯁ꯭ꯔꯝ ꯈꯨꯟ ꯖꯤꯒ꯭ꯌꯥ ꯕꯤꯅꯥꯅ ꯉꯝꯖꯕ ꯈꯔꯗꯪ ꯃꯍꯥꯛꯀꯤ ꯐꯣꯡꯈꯤꯕ ꯕꯨꯛ ꯃꯦ ꯂꯚ ꯗ ꯍꯦꯜ ꯗ ꯋꯥꯔꯜ ꯍꯥꯏꯕ ꯕꯨꯛ ꯑꯁꯤ ꯌꯣꯟꯈꯤꯕꯒꯤ ꯃꯃꯜꯅ ꯖꯤꯔꯤꯕꯥꯝ ꯃꯅꯤꯄꯨꯔ ꯃꯐꯝ ꯀꯌꯥꯗ ꯔꯤꯂꯤꯞ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯅ ꯖꯤꯔꯤꯕꯥꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯕꯤꯗ꯭ꯌꯥꯅꯒꯔ ꯃꯍꯩꯈꯣꯂꯦꯟꯗ ꯍꯥꯡꯂꯤꯕ ꯀꯦꯝꯞꯁꯤꯡꯗ ꯆꯠꯇꯨꯅ ꯅꯤꯡꯊꯝꯒꯤ ꯃꯇꯝꯗꯒꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯑꯏꯪꯕ ꯉꯥꯛꯊꯣꯛꯅꯕꯒꯤ ꯀꯝꯕꯜ ꯀꯌꯥ ꯉꯁꯤ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯉꯁꯤ ꯌꯦꯟꯊꯣꯛꯄꯗ ꯖꯤꯔꯤꯕꯥꯝꯗ ꯕꯦꯖ ꯇꯧꯕ ꯋꯥꯟ ꯁ꯭ꯇꯣꯞ ꯁꯦꯟꯇꯔ ꯑꯃꯗꯤ ꯑꯏꯕꯤ ꯂꯩꯁ꯭ꯔꯝ ꯂꯣꯏꯗꯝ ꯇꯣꯝꯕꯤꯅ ꯂꯨꯆꯤꯡꯗꯨꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯉꯁꯤꯒꯤ ꯀꯝꯕꯜ ꯌꯦꯟꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ AT ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ PRO ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯔꯤꯕ ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯒꯤ ꯄꯦꯖꯇꯒꯤ ꯄꯣꯁ ꯑꯃꯈꯛ ꯂꯧꯈꯠꯆꯔꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯂꯤꯡꯖꯦꯜ ꯆꯞ ꯃꯥꯟꯅꯅ ꯑꯦꯄꯣꯂꯣꯖꯤ ꯑꯦꯛꯁꯦꯞ ꯁꯨꯛꯇꯧ ꯇꯧꯗꯅ ꯊꯥ ꯑꯃꯈꯛ ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯒ ꯁꯦꯅꯥꯄꯇꯤꯗ ꯑꯃꯒ ꯊꯠꯂꯨ ꯔꯤꯐ꯭ꯌꯨꯖꯤ ꯀꯨꯀꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯃꯈꯥ ꯇꯥꯅ ꯑꯔꯣꯏꯕꯗ ꯉꯁꯤ ꯑꯌꯨꯛ ꯖꯨꯟꯇꯥꯒꯤ ꯀꯦꯝꯞ ꯊꯨꯒꯥꯏꯔꯒ KIAꯒ KNABꯒꯅ ꯂꯧꯔꯛꯂꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯌꯥꯎꯔꯦ ꯃꯁꯤꯡꯁꯨ ꯌꯥꯝꯃꯤ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯃꯩꯇꯩꯗ ꯂꯥꯟꯗꯥꯕꯗ ꯁꯤꯖꯤꯟꯅꯔꯛꯂꯒꯅꯤ ꯂꯥꯏꯊꯣꯛꯀꯅꯨꯀꯣ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡ ꯑꯃꯗꯤ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯁꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ